Kanogi on Manipur Maru Moibung branch ke secretary. Jangan aku ini anadagi lejar apa khulajida aku ini community hall je. Aku ini durian khulaga sagi benda tiba nesaragi aku ini pungraba mafam neba mafam jida aku ini sajari ba community hall je. Moina 1960 gi kanu dah thamani asyik thugai gani hai bagi Imphal West DC gi order ama thoe hana. Moi ngasi kanu da thugai ni haiba sigi je thugai bi ganu kanu je matam khara yaithok piu moina thoiba order je matam khara la yaithok piu khoi gi jo moina di sido hai sido pagi timing je khoi kanu sido pagi timing ji jo moina pirai ba matam du yamna sana de
ꯑꯗꯨꯒ ꯑꯩꯈꯣꯏ ꯁꯤꯗꯣꯛꯄꯁꯨ ꯄꯥꯝꯖꯗꯦ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯍꯥꯟꯅ ꯁꯤ ꯇꯨꯔꯦꯟ ꯆꯦꯜꯂꯝꯕ ꯅꯠꯇꯦ ꯑꯩꯈꯣꯏꯁꯦ ꯃꯐꯝꯁꯤꯗ ꯄꯣꯛꯄꯅꯤ ꯍꯧꯖꯤꯛ ꯑꯩ ꯆꯍꯤ 59 ꯁꯨꯖꯔꯦꯕ ꯑꯩꯈꯣꯏꯅ ꯈꯪꯉꯛꯄꯗ ꯇꯨꯔꯦꯟ ꯂꯩꯔꯝꯗ꯭ꯔꯕ ꯃꯐꯝꯅꯦꯕ ꯁꯤ ꯑꯩꯈꯣꯏꯅ ꯐꯨꯜꯂ ꯁꯥꯈꯤꯕ ꯅꯠꯇꯦꯕ ꯁꯥꯈꯤꯕ ꯅꯠꯇꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ 2016ꯗ ꯀꯩꯅꯣꯅ ꯂꯣꯀꯦꯜ ꯑꯦꯔꯤꯌꯥ ꯗꯤꯕꯦꯂꯞꯃꯦꯟꯠ ꯐꯟꯒꯤꯗ ꯀꯩꯅꯣ ꯁꯦꯡꯃꯥꯏ ꯑꯦꯔꯤꯌꯥ ꯀꯩꯅꯣꯒꯤ ꯌꯥꯏꯃꯅ ꯀꯥꯔꯤꯉꯩꯗ ꯗꯤꯕꯦꯟꯗꯣꯅ ꯀꯥꯔꯤꯉꯩꯗ ꯁꯥꯕꯤꯈꯤꯕꯅꯦꯕ ꯑꯗꯨꯒ ꯕꯅꯟꯇꯥ ꯇꯥꯗꯕꯁꯤꯅ ꯀꯩꯅꯣꯅ ꯗꯤꯡꯀꯨꯅ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯤꯕ ꯁꯦꯡꯃꯥꯏ ꯀꯦꯟꯗ꯭ꯔꯒꯤ ꯃꯤꯅꯤꯁꯇꯔ ꯑꯣꯏꯕ ꯗꯤꯡꯀꯨꯅ ꯇꯥꯗꯕꯤꯈꯤꯕꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯁꯤ ꯊꯨꯒꯥꯏꯕꯤꯒꯅꯨ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯁꯤ ꯀ꯭ꯔꯤꯃꯤꯅꯦꯜ ꯁꯦꯠꯁꯤꯁꯨ ꯑꯩꯈꯣꯏ ꯈꯨꯟꯁꯤꯗ ꯁꯤꯃ ꯈꯛꯇꯅꯦꯕ ꯂꯩꯔꯤꯁꯦ ꯃꯣꯏꯅ ꯊꯨꯒꯥꯏꯈꯤꯕ ꯃꯇꯝꯗ ꯑꯃꯨꯛ ꯍꯟꯅ ꯁꯥꯟꯅꯕꯒꯤ ꯃꯐꯝꯁꯨ ꯂꯩꯇꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯁꯤ ꯊꯨꯒꯥꯏꯕꯤꯒꯅꯨ ꯑꯗꯒꯤ ꯁꯤꯁꯤꯁꯨ ꯊꯨꯒꯥꯏꯕꯤꯒꯅꯨ ꯃꯇꯝꯁꯨ ꯈꯔ ꯌꯩꯊꯣꯛꯄꯤꯌꯨ ꯑꯩꯈꯣꯏꯗ ꯌꯥꯝ ꯈꯨꯌꯧꯅꯅ ꯄꯤꯔꯛꯄ ꯃꯇꯝꯁꯤꯅ ꯑꯩꯈꯣꯏꯁꯨ ꯈꯟꯅꯐꯝꯁꯨ ꯈꯪꯍꯧꯗ꯭रे ꯑꯗꯨꯒ ꯑꯁꯤꯁꯨ ꯊꯨꯒꯥꯏꯕꯤꯒꯅꯨ ꯑꯗꯒꯤ ꯁꯤ ꯊꯨꯒꯥꯏꯈꯤꯕ ꯃꯇꯝꯗ ꯁꯤ ꯂꯝꯕꯤꯁꯤꯡꯁꯦ ꯂꯣꯏ ꯁꯣꯛꯇꯣꯔꯤꯕ ꯑꯩꯈꯣꯏ ꯂꯝꯕꯤꯁꯦ ꯀꯗꯥꯏꯗ ꯆꯠꯀꯗꯣꯏꯅꯣꯕ ꯈꯨꯜ ꯑꯃ ꯄꯥꯜꯂꯒ ꯂꯝꯕꯤꯁꯦ ꯑꯩꯈꯣꯏ ꯀꯗꯥꯏ ꯆꯠꯇꯣꯏꯅꯣꯕ ꯃꯣꯏꯅ ꯊꯨꯒꯥꯏꯕꯤꯕ ꯃꯇꯝꯗ ꯑꯗꯨꯅ ꯑꯩꯈꯣꯏ ꯁꯤ ꯁꯨꯛꯄꯥꯝ ꯄꯥꯝꯖꯗꯦ ꯊꯨꯒꯥꯏꯕꯤꯒꯅꯨ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯌꯨ ꯑꯩꯈꯣꯏꯕꯨ ꯀꯩꯅꯣ ꯇꯧꯕꯤꯌꯨ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏ ꯁꯨꯛꯄꯥꯝ ꯄꯥꯝꯖꯗꯦ ꯑꯩꯈꯣꯏ ꯁꯤ ꯇꯧꯕꯤꯒꯅꯨ ꯍꯥꯏꯅ ꯃꯣꯏꯒꯤꯗ ꯑꯆꯧ ꯑꯁꯥꯡ ꯃꯈꯣꯏꯁꯤꯡꯁꯤꯗ ꯍꯥꯏꯖꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯖꯕ ꯅꯣꯟꯖꯕꯒ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ ꯁꯤ ꯊꯨꯒꯥꯏꯕꯤꯒꯅꯨ ꯍꯥꯏꯅ ꯑꯩꯈꯣই ꯇꯧꯖꯕ ꯀꯩꯅꯣꯅꯦꯕ ꯇꯧꯔꯤꯁꯦ ꯐꯝꯖꯔꯤꯕ ꯗꯅ ꯑꯩꯈꯣꯏ ꯇꯧꯖꯔꯤꯕ ꯏꯔꯥꯡꯁꯦ ꯁꯤ ꯊꯨꯒꯥꯏꯔ ꯀꯩ ꯇꯧ ꯈꯪꯗꯦ ꯑꯗꯨꯅꯤ ꯃꯣꯏ ꯁꯤ ꯊꯨꯒꯥꯏꯔꯒ ꯀꯔꯤ ꯇꯧꯗꯣꯏꯅꯣ ꯁꯤ ꯊꯨꯒꯥꯏꯔꯕ ꯃꯇꯨꯡꯗ ꯊꯨꯒꯥꯏꯕꯁꯤꯗ ꯆꯦꯜꯂꯛꯅꯕ ꯏꯁꯤꯡ ꯂꯩꯇꯦꯕ ꯁꯤꯗ ꯊꯝꯖꯒꯦꯀꯣ ꯑꯩ ꯔꯥꯙꯥꯔꯥꯅꯤ ꯈꯥꯏꯗꯦꯝ ꯔꯥꯙꯥꯔꯥꯅꯤ ꯑꯩꯈꯣꯏꯅ ꯍꯥꯏꯖꯅꯤꯡꯕꯅꯅꯦ ꯍꯣꯏ ꯑꯩꯈꯣꯏ ꯈꯨꯟꯁꯤꯗ ꯑꯩ ꯆꯥꯎꯔꯛꯄꯅꯤ ꯈꯨꯟꯁꯤꯗ ꯂꯩꯔꯦ ꯇꯨꯔꯦꯟꯁꯤ ꯃꯣꯏꯅ ꯊꯤꯡꯉꯒ ꯁꯥꯕꯅꯤ ꯍꯥꯏꯔꯦ ꯑꯩꯈꯣꯏꯅ ꯊꯤꯡꯈꯤꯕꯗꯤ ꯂꯩꯇꯦ ꯁꯔꯀꯥꯔꯒꯤ ꯃꯇꯝꯗꯒꯤ ꯒꯣꯔꯃꯦꯟ ꯄꯥꯔꯤꯕ MLA ꯗꯦꯕꯦꯟꯗ꯭ꯔꯣꯒ ꯗꯤꯡꯒꯣꯒꯅ ꯁꯥꯕꯤꯔꯦ ꯂꯩꯔꯦ ꯀꯔꯤꯒꯨꯝꯕ ꯃꯣꯏꯅ ꯍꯧꯖꯤꯛꯁꯦ ꯇꯨꯔꯦꯟꯁꯤ ꯁꯣꯛꯏ ꯅꯣꯏꯒꯤꯁꯦ ꯊꯨꯒꯥꯏꯗꯕ ꯌꯥꯗꯦ ꯍꯥꯏꯕ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯃꯣꯏꯗ ꯍꯥꯏꯅꯤꯡꯉꯤꯁꯤ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯀꯝꯃꯨꯅꯤꯇꯤ ꯍꯣꯜ ꯑꯃ ꯁꯥꯕ ꯃꯐꯝ ꯑꯃ ꯍꯥꯟꯅ ꯄꯤꯕꯤꯔꯣꯕ ꯑꯩꯈꯣꯏꯗ ꯑꯩꯈꯣꯏꯒꯤ ꯃꯪꯁꯦꯁꯤ ꯃꯣꯏꯅ ꯊꯨꯒꯥꯏꯗꯕ ꯌꯥꯗꯦ ꯍꯥꯏꯗꯤ ꯍꯧꯖꯤꯛ ꯉꯁꯤꯃꯛ ꯑꯩꯈꯣꯏ ꯃꯤ ꯑꯁꯤ ꯁꯤꯕ ꯍꯣꯔꯦꯟ ꯁꯤꯅꯤ ꯈꯪꯗꯕ ꯃꯐꯝꯗꯣ ꯑꯩꯈꯣꯏ ꯀꯥꯏ ꯊꯝꯗꯣꯔꯤꯒꯦꯕ ꯑꯗꯨꯒꯤ ꯃꯐꯝꯗꯨꯃ ꯍꯥꯟꯅ ꯄꯤꯕꯤꯔꯣ ꯑꯩꯈꯣꯏꯒꯤ ꯆꯞ ꯆꯥꯕ ꯃꯐꯝꯗꯨꯃ ꯄꯤꯔꯕ ꯃꯇꯨꯡꯗ ꯃꯣꯏꯅ ꯊꯨꯒꯥꯏꯕꯗꯣ ꯑꯩꯈꯣꯏꯅ ꯊꯤꯡꯗꯦꯕ ꯊꯨꯒꯥꯏꯌꯣꯕ ꯇꯧꯕꯇꯕꯨ ꯇꯨꯔꯦꯟꯁꯦ eviction ꯇꯧꯅꯤ ꯍꯥꯏꯔꯦ ꯁꯂꯥꯝ ꯇꯨꯔꯦꯟ ꯃꯔꯤꯟ ꯇꯧꯗ꯭ꯔꯒꯗꯤ ꯃꯀꯣꯛꯇꯩ ꯇꯧꯕꯤꯌꯣꯕ ꯃꯔꯝꯗꯤ ꯏꯁꯤꯡ ꯆꯦꯟꯗꯅ ꯇꯨꯔꯦꯟ ꯃꯇꯤꯛꯁꯤꯗ ꯏꯁꯤꯡ ꯀꯔꯤꯝꯁꯨ ꯆꯦꯟꯗꯕ ꯃꯐꯝꯁꯦ eviction ꯇꯧꯔꯒ ꯃꯣꯏꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯤ ꯀꯔꯤꯅꯣꯕ ꯒꯣꯔꯃꯦꯟꯒꯤ ꯇꯧꯔꯗꯤ ꯇꯧꯕꯤꯔꯣ ꯃꯀꯣꯛꯇꯒꯤ ꯇꯧꯕꯤꯔꯣ evictionꯗꯨ ꯂꯣꯏꯅ ꯊꯤꯡꯉꯣ ꯀꯣꯠꯈ꯭ꯔꯣ ꯑꯩꯈꯣꯏ ꯀꯩꯝ ꯊꯤꯡꯖꯔꯔꯣꯏ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯃꯁꯨ ꯀꯝꯃꯨꯅꯤꯇꯤ ꯍꯣꯜ ꯑꯩꯈꯣꯏ ꯈꯨꯟꯁꯤꯒꯤ ꯁꯥꯐꯝ ꯍꯥꯟꯅ ꯄꯤꯕꯤꯔꯣ ꯑꯌꯥꯕꯗꯨ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯁꯦꯠ ꯁꯥꯐꯝ ꯍꯥꯟꯅ ꯄꯤꯕꯤꯔꯣ ꯄꯕ꯭ꯂꯤꯛ ꯇꯣꯏꯂꯦꯠ ꯁꯥꯐꯝ ꯄꯤꯕꯤꯔꯣ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯈꯨꯟꯅ ꯑꯊꯤꯡꯕ ꯑꯝꯇ ꯂꯩꯇꯅ ꯒꯣꯔꯃꯦꯟꯅ ꯇꯧꯔꯛꯄꯗꯣ ꯑꯩꯈꯣꯏ ꯑꯌꯥꯕ ꯄꯤꯔꯦꯕ ꯑꯗꯨꯃ ꯇꯧꯕꯤꯌꯣꯕ ꯅꯠꯇ꯭ꯔꯤꯉꯩꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯈꯨꯡꯒꯪꯒꯤ ꯏꯆꯥꯒꯤ ꯏꯅꯥꯎꯒꯤ ꯄꯨꯝꯅꯃꯛꯀꯤ ꯈꯜꯂꯒ ꯑꯩꯈꯣꯏ ꯀꯔꯤꯝꯇ ꯇꯧꯍꯟꯕ ꯉꯝꯃꯣꯏꯕ ꯂꯣꯀꯦꯜ ꯃꯤꯅꯤꯅ ꯑꯗꯨꯃꯛꯇꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯅꯍꯥꯟ ꯅꯣꯡꯃ ꯑꯃꯨꯛꯇꯪ ꯆꯠꯂꯨꯕꯗꯗꯤ ꯃꯥꯒꯤꯗꯤ ꯀꯣꯠꯍꯟꯈ꯭ꯔꯣ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯊꯝꯃꯛꯑꯦ ꯍꯥꯏ ꯑꯩꯈꯣꯏ ꯏꯁꯥꯃꯛꯇꯤ ꯌꯥꯎꯔꯨꯗ꯭ꯔꯦ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯀꯣꯠꯄ ꯇꯥꯔꯒꯁꯨ ꯑꯩꯈꯣꯏꯅ ꯍꯥꯏꯗꯣꯏꯁꯦ ꯃꯐꯝ ꯑꯃ ꯍꯥꯟꯅ ꯄꯤꯔꯀꯥꯟ ꯀꯣꯠꯂꯣꯕ ꯌꯥꯁꯤꯟꯅꯔꯣ ꯍꯣꯏ ꯑꯃꯕꯨ ꯑꯣꯏꯔꯁꯨ ꯍꯣꯏ ꯑꯗꯨꯝ ꯑꯩꯈꯣꯏ ꯌꯥꯍꯧꯗ꯭ꯔꯦꯀꯣ ꯌꯥꯁꯤꯟꯅꯔꯣꯕ ꯍꯥꯏꯔꯒꯁꯨ ꯑꯩꯈꯣꯏ ꯃꯁꯦꯜ ꯌꯥꯅꯗ꯭ꯔꯕꯅꯤꯅ ꯀꯣꯠꯄꯗꯣ ꯑꯩꯈꯣꯏ ꯊꯤꯡꯉꯔꯣꯏꯒꯦ ꯒꯣꯔꯃꯦꯟꯒꯤ ꯑꯦꯔꯤꯌꯥꯅꯤ ꯑꯩꯈꯣꯏ ꯀꯩꯝ ꯊꯤꯡꯖꯔꯔꯣꯏ ꯀꯣꯠꯄꯤꯔꯣ ꯀꯣꯠꯄ ꯇꯥꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯄꯣꯠ ꯑꯃꯗꯤ ꯍꯥꯟꯅ ꯄꯤꯕꯤꯌꯣꯕ ꯁꯤ ꯍꯥꯟꯅ ꯁꯥꯐꯝ ꯄꯤꯕꯤꯔꯣ ꯁꯥꯐꯝꯗꯨ ꯂꯩꯔ ꯃꯇꯨꯡꯗ ꯁꯤ ꯀꯣꯠꯄꯤꯌꯨ ꯁꯤꯒꯤ ꯄꯣꯠꯁꯤꯗ ꯀꯔꯤꯝꯇ ꯂꯥꯛꯀꯗꯕ ꯅꯠꯇꯦ ꯏꯁꯤꯡ ꯃꯔꯦꯝꯁꯦ ꯑꯣꯡꯂꯤ ꯅꯣꯡꯖꯨ ꯊꯥ ꯅꯠꯇꯅ ꯏꯁꯤꯡ ꯃꯔꯦꯝꯇ ꯆꯦꯟꯕ ꯇꯨꯔꯦꯟ ꯅꯠꯇꯦꯕ ꯁꯤꯗ ꯀꯣꯠꯂꯒ ꯐꯪꯉꯤꯕ ꯒꯣꯔꯃꯦꯟꯒꯤ ꯀꯥꯟꯅꯕꯁꯤ ꯀꯔꯤꯅꯣꯕ ꯁꯤꯒꯤꯅꯦ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜꯒ ꯀ꯭ꯔꯦꯃꯦꯇꯣꯔꯤꯌꯝꯒ ꯁꯦꯝꯃꯛꯀꯅꯤ ꯁꯤꯅ ꯑꯗꯨꯝ ꯊꯝꯗꯣꯔꯤ ꯁꯤꯗ ꯒꯣꯔꯃꯦꯟꯒꯤ ꯀꯔꯤ ꯄ꯭ꯂꯥꯟ ꯂꯩꯒꯦꯕ ꯁꯤꯗ ꯆꯦꯟꯕ ꯏꯁꯤꯡ ꯍꯣꯜ ꯊꯨꯒꯥꯏꯔꯒ ꯀ꯭ꯔꯦꯃꯦꯇꯣꯔꯤꯌꯝ ꯊꯨꯒꯥꯏꯔꯒ ꯇꯨꯔꯦꯟ ꯃꯔꯤꯟ ꯁꯦꯝꯒꯅꯤ ꯍꯥꯏꯕꯗꯣ ꯑꯃꯨꯛꯇꯪ ꯍꯥꯏꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜꯁꯦ 1960 ꯇꯨꯔꯦꯜ ꯑꯣꯏꯅ ꯆꯦꯜꯂꯝꯃꯤ ꯀꯦꯕꯤꯅꯦꯠ ꯁꯤ ꯐꯥꯎꯔꯒ ꯂꯝꯄꯥꯛꯁꯤ ꯐꯥꯎꯔꯒ ꯁꯤꯒꯤ ꯄꯣꯠꯁꯤ ꯀꯣꯠꯂꯒ ꯃꯣꯏꯗ ꯂꯝꯍꯥꯡ ꯑꯣꯏꯅ ꯑꯗꯨꯝ ꯊꯝꯒꯅꯤ ꯑꯩꯈꯣꯏꯒꯤ ꯃꯣꯏꯅ ꯁꯥꯕꯤꯕ ꯄꯣꯠꯁꯦ ꯊꯝꯕ ꯌꯥꯔꯔꯣꯏ ꯃꯣꯏ ꯄꯥꯝꯗ꯭ꯔꯦꯌꯦ ꯐꯔꯦ ꯌꯥꯔꯦ ꯃꯣꯏꯅ ꯇꯧꯕꯗꯣ ꯇꯧꯔꯣ ꯒꯣꯔꯃꯦꯟꯅ ꯁꯤ ꯊꯨꯒꯥꯏꯔ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯁꯤ ꯐꯤꯜꯁꯤꯗ ꯃꯣꯏꯒꯤ ꯑꯣꯏꯕ ꯄꯣꯂꯤꯁꯤ ꯀꯔꯤ ꯂꯩꯔꯒꯦꯕ ꯀꯔꯤ ꯄ꯭ꯂꯥꯟ ꯇꯧꯗꯣꯏꯅꯣꯕ ꯁꯤꯗ ꯑꯩꯈꯣꯏ ꯈꯨꯟꯁꯤ ꯑꯣꯟꯂꯤ ꯌꯨꯝꯅꯥꯛ 52 खतंग यूम 52 खतंग ताब खुन्नेबा याम पिकपा कनामत मिचंग लेजदब खुन याम तोन हिंगबा मोइना अखोइदा अदम हंजन हंजन तो हटपिरिसे करिगिनो हबा अखोइ साखतनबो होनबने खुनजिदा मोइबुं खुनौ हाइबा खुनजिदा निसा साबा ngam तो पुथो लेतेबा सुगुमाइनि इसा इनाव मयामजे अमुक तै लेबा मयाम मांगे तिन मंगम सिंगनो होनराबा मतमसिदा मोइना साखतबा म फंगा गांदा करिबा करिगिनोबा गवर्नमेंट दो यायबा कोलोबा अखोइगी मफम मफम साबा पिना मतुंग कोलोबा तौनी हारे ऑर्डर जो को है सलाम तो ये ऑर्डर जो कॉपी है तो कोई थबक से कोई डिपार्टमेंट न तरगदी मेदाम लाकी से कई दो लाकी प्लेन की ने नो की एम्प्लिकेबल सॉल्यूशन तो याद है कि अनिमक 1960 की थंबियो
1960기도 살라투레에서 로이 탑비로. ꯑꯗꯨꯒ ꯃꯌꯥꯝꯁꯦ ꯃꯅꯤꯄꯨꯔꯗ ꯑꯗꯨꯅꯦ ꯉꯁꯥꯏ ꯍꯥꯏꯗꯣ ꯑꯗꯨꯅꯦ ꯉꯁꯥꯏ ꯑꯩꯈꯣꯏ ꯇꯥꯃꯣ ꯑꯦꯁ ꯗꯤ ꯄꯤ ꯂꯥꯛꯏ ꯑꯁꯤꯗ ꯑꯩꯈꯣꯏꯗ ꯍꯥꯏꯔꯒ ꯒ꯭ꯌꯥꯟ ꯇꯥꯔꯣꯏ ꯗꯤꯁꯤꯒꯤ ꯂꯦꯚꯦꯜ ꯋꯥꯔꯤ ꯁꯥꯟꯅꯕꯤꯌꯨ ꯑꯩ ꯍꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯂꯦꯚꯦꯜ ꯂꯥꯟꯊꯣꯛꯑꯒ ꯗꯤꯁꯤꯒꯤ ꯂꯦꯚꯦꯜꯗ ꯅꯣꯏ ꯋꯥꯔꯤ ꯁꯥꯟꯅꯔꯣ ꯅꯠꯇ꯭ꯔꯣ ꯃꯈꯣꯛꯇ ꯍꯟꯗꯧꯔꯦ ꯃꯈꯣꯛꯇ ꯍꯟꯗꯧꯔꯦ